Kamjong District ke Molbai Luf Mayada Taragamadhoi Suba Assam Rifles amasung KUKI militants singa khudhongnakhre. NIA na 80 ni chingnaba mari detain tawkhre. Tamthiba miha chotharakpada lengaksu yaurabra. MLA Haukulet Kifgenna luchingba KUKI gi MEEOI khara na Imphal da CM unakhre. KUKI luchingba khara na CM ga unakhibadu chingnaningai oi thadau inpi. Tek chothabada taraga taruk sire. Purda hojik tholiba maroiba pausing khudak-khudakta tabinabagi damak Online Manipur YouTube channel asibu mayamna nungsibiduna subscribe tawbiramo. Thank you mayam. Kamjong District ke Molbai Luf Mayada Taragamadhoi Suba Assam Rifles amasung KUKI militants singa khudhongnakhre. Ngasi ayu anganba pung mariga makhairom taba matamda Kamjong District ki manung chanba Indo-Myanmar border ki sarukta laiba Molbai Lu khul Mayada Taragamadhoi Suba Assam Rifles amasung KUKI militants singi marakta khudhongnakhre. Thawdo aduda KUKI militants singi maikaida aso open yauramba yai haina thajanari. Thawdo aduga mari lainana Eastern KUKI Chief Association na thadorakpa cherol amana hairibana ngasi ayu anganbada Kamjong District ta lairiba KUKI khul singak senaba KUKI village volunteer singna patrolling chalingaida Taragamadhoi Suba Assam Rifles na Molbai Luf khul Mayada attack tawrakhibagi thawung adu akanba mongda condemn tawi. Security force na thangai sengba miyam dalandariba singi mathakta action lokhatpagi mahuta khudongthiba mayoknariba KUKI civilian sing ngak senaba honariba KUKI volunteer singda oina target tawrei thawung ase akanba mongda yaningde KUKI miyam ngak senabagi damakta mission ama oina volunteer sing semkhibani. Kamjong District KUKI civilian singda namfuda chaba thakpa phangandriba amasung lancha village mai thakibagi thawdo aduda security force na kari karamba thaurang sing lokhatkibagi Naga sing na KUKI khul singa samnariba supply line sing thingdinuna life saving medicine yauna chana thaknaba polam sing leibada thengba thamliba amasung matam sangna sel thungi oina chitheng piduna lakliba asida security na kari tawribage haina pendaba phongdokladuna thodok sing asigi matangda security force amasung state government na ngasi fawba tumina leisile hari. NIA na 80 ni chingnaba mari detain tawkhre. NIA na ngasi arambai tengol gi volunteer ni chingnaba MEEOI mari detain tawkhre haina press na phangba pawgi source amana hari. Pausina makha thana haribana NIA na detain tawkhibasing adudi Imphal West District ki Sanjemba mayai lekai degi Haurokcham Manaucha Kontra Bisnupur District ki Nambol oina mamang lekai degi mutum nauba kuntra ka taruk Imphal iski tangkham mawang lekai degi kangbam samananda nipugamathoi amasung leimakong Premnagar dagi ningthaujam boyboi sing Elias kongnang thaba kuntra ka taret kawi NIA na makoi mari kari maramgi damak detain tawkhibano haibagi matangda hauzik fawbo chap chana khangmangamdri. Loina na mari leinaba authority singi maikai degi so hauzik fawbagi oina official statement amata thokpa leitri. Jogzang teki laumi singda nomai kapsel lambagi mayok lambi thingba hokre. Ngarang numi ungba matung pung taraganithoi khara helakpada None district ki manung chanba Imphal khopum lambi ki sarukta laiba Jogzang tekta KUKI khunja singna labukta thabak soringai da khulai paiba singna nomai kapsel nuna MEEOI ama soan khiba dugi mayokta ngasi ayuktagi Jogzang tekta KUKI singna lambi thingbagi khongjang changsinkhre. Naga military chingnaba singna nomai kapsel lambadagi khuladu makta da laiba No jang hafki fapok palai kidraba khel thang hafki khut amasung thabaki sarukta panduna sokhibani thawdo adu laimatak area chief association KSO laimatak block KK longpi laimatak block laimatak area youth sporting association amasung KUKI women union laimatak ki maikai degi thawdo adu bu akan mamong da condemn tawraduna attack adu chingkauda laiba nation IM ki kangmuna chathakibani mari leinaba authorities singi maikai degi masak khangdoktuna matik chaba chairak pigedabani amasung khuladugi longmi sing amasung civilian sing aso engam thoandanaba matik chaba khongthang lokhut kadabani haibadi manda ngasi ayu anganbadagi Jogzangtek area da lambi thingbagi khongjang adu changsankhibani hairi. Lambi thingkiba sina maram oraga Imphal khopum lambi gi saruk singda yamlaba gari sing lambi da panduna leire hari. MLA Haukulet Kifgenna luchingba KUKI gi MEEOI khara na Imphal da CM unakhre. KUKI luchingba khara na CM ga unakhibadu chingnaningai oi thadau inpi. MLA Haukulet Kifgenna luchingba KUKI gi mihut kangbu amana Imphal da laktuna chief minister gi Babupara da laiba Banglo da CM Yumnam Khemchan ga unaduna wari sanakhre. Thazaba yaba mafamdagi fangba paun hai MLA Haukulet Kifgen KUKI inpi Manipur KUKI student organization na chingbagi mihut sing aduna Nungthil Pobofta Kangpokpi rom dagi sangmai fauduna Imphal da laki amasung chumdring chumna CM gi Banglo da thomjilakhi. KUKI luchingba sing adu tha sigi taraga tareta chief minister ga unakhibani makoina chief minister ga unaba adu da Kangpokpi district ta hauzik miyamna thengnari batangai fadaba polam phanglaktaba asigi matang da lengang na mieng changbi na bataksilamba natana political gi oiba karigumba wafam amata phongduklamkhide. Makoina chief minister na yamna kanna hairambasi hana Imphal romdagi amasung senapati romdagi tangai fadaba potlam sing pusilaklammi aduba haujikti nakalani asidagi pot ama fawba
pusilakidre maduna maram oiraga petrol diesel amasung chakthong gas fangba ngamdabagi achoba polum ama oire masigi sumathakta National Food Security ki cheng phawba Kangpokpi district ki oina fanglakta kuire oirakliba phibam asi yenglaga MLA ama oina miyam gi tangai fadaba potlam sing asi phangananaba taknaba lakibani haujikti Kangpokpi area da su lambi chathok chasin da thamlamba thingba laitre haina su makoina makha tana phongdoklami haidi Maraksida thado in Manipur na thadorok cherol amana hai leiba ki hojik oiriba phibam asida MLA amana luchingba KUKI gi mihut kangbuna che minister gu unaki bagi matangda wahang kaya hangningai oi matam sangna separate administration tanuna lakpaga loinana Imphal bosi bagi tampang ni haina phongdokiba KUKI singna kari maram gi Imphal tampakta laklaga che minister ga lo na wari sanakibano haibadu chingna ningai oi Suspension of operation su agreement kuek pina duna lairiba KUKI militant group singi thausil matung ina chotharakliba thawrang asigi matangda Lengang na miyam da chumba ama khangan phamthoi KUKI singna naiminariba furup singi mathakta itatata na kai hobagi thawong chathaduna lakli haina paladuna thado inpi ki cherul asina hauji KUKI singna tampak lamdamda maitei furup ki miyoi singda muknabagi fibam amada lairi chingi lamdamda na naka furup ki miyoi singa hana sunabagi thokdok thokli oirakliba fibam asida KUKI singna masa kanjanabagi damak political gi oiba thawong ama lokholakpagi khudamni haina lofam thoi India government na KUKI singi pukning pelhanaba thawrang lokholakpana Manipur da miyoi kayagi punsi mangkhibaga loinana lamdam asigi ingtapa fibam kaihali haina paladuna thado inpi Manipur gi cherol asina hai handakta nauna state lengak semkhibagi thawong adu kangluf naibagi thausil amagi makhada chatharakpani haina miyoi kayana longnari kangluf ki irang thokraba tungda Kangpokpi maikei degi MLA amata ngasi fawba Imphal da khongdarakpa laikhidri maram aduna handakki MLA how collective gain gi khongchet adu yamna maru oiba oina longnari Adobo makoi ani karamba aronba wari sanakibano haibadudi khangba ngamdri Chayol nipan gi manungda action lokhanaba NHRC na khangalakre KUKI militant singna fakraga miha thina hatok pikraba naga taruki mihat kamari lainana authorities singna Chayol nipan gi manungda madik chaba action lokhanaba National Human Rights Commission na khangalakre uripok torangmom laikai degi jingtham nambam kauba miyoi amana haukiba mei kungani thoida naga furuf ki miyoi taruk KUKI militant singna fadna pukraba tungda mafam khangdana lairakhiba adugi mayokta National Human Rights Commission da wakat khibani mahakna National Human Rights Commission da thakiba wakat aduda matam aduda thiba khangdana laikhiba naga gi miyoi taruk adu thidokpiduna asoi angam yaudna thadokhanbiu amasung thawdo aduda chenaba sing adugi mathakta akanba action lokhatpiu haina phongdokhibani wakat aduga mari lainana National Human Rights Commission na ngasi Kangpokpi district ki superintendent of police ta irakhiba cherol amada hokhiba mei kungani thoida chingtham nambam kauba miyoi amadagi Dr. Referent Manu Thiumai amasung atai naga manga mangkhibagi matangda tharakpa wakat adu ngasi commission asida puthoktuna khanare haiba wafam thamlaki commission gi maikei degi mari leinaba authority singda pirakhiba direction da palibadi chanare haina khanba action lokhanaba kidamak wakat adu mari leinaba authority singda yawangadabani mari leinaba authority aduna thogdo aduga mari leinana Chayol nipan gi manungda chanaba action lokhanaba loinana lokhatpa thabak sing adu petitioner sing khanganaba NHRC na khanganki panba yabadi wakat asi NHRC da wakat pa matam atuda di miyoi taruk adugi hakchang sing fangdana lairakibani mangkiba miyoi taruk adu asi hakchang oina hokhiba June 10 da fangkibani Israel na Lebanon da attack chathabada taraga taruk sire Israel na kha thangba Lebanon da laiba Hezbollah gi mafam da chathakiba attack ta miyoi taraga taruk sire Israel gi Defense Forces IDF na phongdokhibagi matungina hokhiba hingdagi kha thangba Lebanon da laiba Hezbollah gi maruiba mafam sing da leptana attack chathari Iran na saugatpa Hezbollah gi militant sing na kaya rakhana ceasefire gi kanglon ngakno chatti haina Israel na nongthokdagi attack chathakibani Lebanon gi National News Agency na hai Israel ge attack tamiyoi taraga taruk sire laikhidraba singi marakta micham khara su yawi Al Jazeera gi report matung inadi Tire Deva khungangda chatharakpa air strike ta miyoi mapan siki Dair Kalun and Marda miyoi ahum amasung Tire City dana miyoi ama siki hari haukiba yumsa kaisa numita so Israel na Dair as Jarani da laiba mosque amadi clinic amada attack chatharakpada miyoi ahum sikrabani tamthiba miha chatharakpada lengak su yaurabra tamthiba makhalgi mihan mipun chatharakpada lengak na tumina leisilibasi thawong asi da lengak su yausilabra haina Inner Manipur Parliament Constituency MP Dr. Angomsa Bimola Koijam na phongdurakli KUKI singna faziluraga thadorakibana ga nupi taraga mathogi manungda hojik Jenims Hospital da laing chathariba nupi ahumgi anaba hangba lakpaga mari lainana MP Bimola Koijam na wafam asi phongdokibani anaba hangba lakpaga loinana MP Bimol na hai Bible da yauriba fazaraba paukta kaya khangna khangna tamthiba mawongda mi bu hekta hatok pangamlibasi thamoi sengna Christian lining chatli haigadoribra chindana Jesus Christ hairaga thabakna onada inana tawrabadi madugi while soidana fangani sagi matau tamlaga ranba thawong kaya chatharaklabadi lamdam asida faba haibadu leiroi haiba punna khangminaba mathau tai
Mara leiba mioising cheirak pigedabani karigumba cheirak piba ngamdrabadi lengaksu tamthiba makhalgi mihat mipun chathariba asida yawi haiba tabani. Mara leiba mioising losillaga thamba yaroi haina mahakna makha tana phongdokhi. BBEZ ki athingba leirabasu CM na Teknopal da chatuna mission blind school gi girls hostel sangakhre. Teknopal district ki laiching haikak pokpida nauna saba mission blind school gi girls hostel ngasi chief minister yumnam khemchana official single loinena sangakhre ngasi sangariba girls hostel asina mit ubagi pangal solaba mahairei singda achoba mateng oibata natana makhoi gi mahai masingi lamdasu achoba kanaba ama oiragani nauna sangariba hostel asina hariba mahairei sing adugi tungi yaifa khongchata chauna sogotpa ma oiragani chief minister na ngasi Teknopal district ki laiching haikak pokpi yorakpada lamdam adugi miyamna harau chayamna okpaga loinena fajaraba cultural program amasu miying taki hostel sangabagi thoram aduga mari leinena chief minister na hai ngasi lamdam asigi miyamna mahakpu harau chayamna okpiba adugi damak thagatpa phongdokchari ngasi gi asigumba thoram asina district asida chawkha thorang tongan ba scheme sing paikhatpada mateng oibata natana punna hingminnabagi wakalon hena mapangal kangkhal halagani mangna makha tana hai prime minister Narendra Modi gi asanba miyeng amasung chahi 12 gi oiba biswas bikas amasung Jana Kalyan haiba thausil sing asina Manipur gi miyam gi aifa thorang amasung chawkhat mai kaida changsin nabagi thausil singda lenga asina kathokpaga loinana thabak tawri haibadu taklabani haiki Amarom da yumnam khemchana nauna chief minister oirkhaba matung jiribam amadi kangpokpida chatuna furup masal gi marakta nungsi chanaba hengat hannaba honakhibani chief minister na chaliba chahi sagi April thada Teknopal district da chatuna santi hanjil hannaba amadi development project sing yengsinaba program semkhibani adumoinama village volunteer of Stan John BBEZ na chief minister gi khongchet adubu athingba pirakhibani loinana Teknopal district asi kangpokpi natti haibana chingba akanba wafam phongdokhibani BBEZ na kanagumba maite amata Teknopal district ta changlakpa natraga landuna chatpa yaroi India lengana KUKI singi demand haibadi separate administration gi wafam ayaba pidriba fawba athingba du thamkhigani haina su phongdokhibani